ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈ꯭ꯔꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯥꯏꯃꯨꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 12 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯑꯃꯥꯏꯕꯤ ꯊꯣꯏꯕꯤꯒ ꯇꯣꯂꯦꯟꯒꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤ ꯆꯥꯛꯁꯪꯒꯤ ꯃꯈꯥꯗ ꯊꯝꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯍꯨꯔꯥꯟꯈꯤꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯊꯣꯏꯕꯤ ꯑꯃꯗꯤ ꯇꯣꯂꯦꯟꯅ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯃꯗ ꯂꯥꯛꯂꯒ ꯆꯐꯨ ꯑꯃ ꯂꯧꯅꯅꯕ ꯍꯣꯠꯅꯕꯗ ꯇꯥꯔꯒ ꯀꯥꯏꯕꯗꯒꯤ ꯆꯐꯨ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯑꯉꯥꯡ ꯑꯃ ꯆꯦꯟꯈꯤꯕ ꯑꯃꯗꯤ ꯃꯗꯨ ꯇꯣꯂꯦꯟ ꯑꯃꯗꯤ ꯊꯣꯏꯕꯤꯅ ꯇꯥꯟꯅꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯇꯣꯂꯦꯟꯅ ꯇꯥꯟꯅꯔꯛꯄ ꯑꯉꯥꯡ ꯑꯗꯨꯁꯨ ꯅꯔꯛ ꯑꯗꯨꯗ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯃꯥꯏꯀꯩ ꯁꯥꯔꯥꯏ ꯈꯪꯗꯅ ꯆꯦꯜꯂꯤ ꯑꯁꯨꯝꯅ ꯆꯦꯟꯈꯤꯕꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯇꯣꯂꯦꯟꯅ ꯇꯥꯟꯅꯕ ꯉꯝꯂꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯊꯣꯏꯕꯤꯅ ꯇꯣꯂꯦꯟꯗ ꯅꯨꯡ ꯈꯔ ꯈꯨꯜꯂꯒ ꯄꯤꯔꯛꯅꯕ ꯍꯥꯏꯕꯗꯒꯤ ꯇꯣꯂꯦꯟꯅꯁꯨ ꯅꯨꯡ ꯈꯔ ꯈꯨꯜꯂꯒ ꯊꯣꯏꯕꯤꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯤꯔꯤ ꯊꯣꯏꯕꯤꯁꯨ ꯅꯨꯡ ꯑꯗꯨꯗ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯀꯟꯅ ꯆꯦꯜꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯗ ꯊꯣꯝꯂꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯊꯩꯗꯣꯛꯇꯨꯅ ꯆꯦꯜꯂꯤ ꯃꯍꯥꯛꯅ ꯊꯣꯝꯂꯤꯕ ꯅꯨꯡ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯁꯣꯛꯄ ꯄꯟꯕ ꯉꯝꯂꯝꯗꯦ ꯄꯥꯟꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯉꯥꯡ ꯑꯗꯣ ꯆꯞ ꯂꯦꯞꯇꯨꯅ ꯃꯕꯥꯅꯤꯗ ꯌꯦꯡꯂꯒ ꯈꯤꯛ ꯅꯣꯛꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯁꯤꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯊꯣꯏꯕꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯈꯝ ꯊꯦꯡꯕꯤ ꯑꯁꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯁꯤꯗꯒꯤ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯂꯩꯇꯨꯝ ꯑꯃ ꯊꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯇꯨꯅ ꯑꯀꯟꯕ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯂꯪꯁꯤꯜꯂꯤ ꯍꯟꯗꯛꯇꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯄꯥꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯄꯥꯜꯂꯛꯄ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨ ꯍꯟꯗꯛꯇꯤ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯁꯤꯊ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯏ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯣꯔꯦꯟ ꯑꯄꯨꯝꯕꯤ ꯑꯉꯥꯡ ꯅꯍꯥꯛꯅꯁꯨ ꯂꯝ ꯍꯦꯟꯕ ꯁꯥꯔꯤ ꯑꯩꯕꯨ ꯀꯔꯦꯝꯅꯕꯒꯤ ꯃꯍꯩ ꯀꯔꯤ ꯊꯣꯛꯂꯦ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡ ꯆꯠꯂꯣ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯉꯛ ꯆꯞꯇꯨꯅ ꯄꯨꯔꯛꯑꯣ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ ꯊꯣꯏꯕꯤꯗ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯕꯨꯡ ꯉꯁꯥꯏ ꯑꯩꯅ ꯄꯥꯍꯟꯈꯤꯕ ꯂꯩꯋꯥꯗꯣ ꯁꯣꯟꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯉꯛꯊꯤ ꯆꯞꯇꯨꯅ ꯁꯒꯥꯏ ꯌꯦꯞꯂꯒ ꯄꯨꯔꯛꯑꯣ ꯇꯣꯂꯦꯟ ꯎꯄꯥꯏ ꯂꯩꯇꯅ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯃꯛ ꯇꯧꯔꯤ ꯍꯧꯖꯤꯛꯇꯤ ꯁꯣꯔꯦꯟ ꯑꯄꯨꯝꯕꯤ ꯑꯉꯥꯡ ꯑꯁꯤ ꯄꯨꯗꯨꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯇꯣꯏꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯅꯥꯟꯊꯣꯛꯍꯧꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯇꯣꯂꯦꯟꯅ ꯂꯥꯏꯔꯣꯟ ꯑꯗꯣ ꯂꯦꯞꯄ ꯂꯩꯇ ꯁꯣꯟꯕꯗ ꯃꯈꯣꯡ ꯑꯗꯣ ꯐ꯭ꯔꯪ ꯀꯥꯎꯗꯨꯅ ꯀꯞꯄ ꯂꯦꯞꯇꯦ ꯃꯈꯣꯏꯅ ꯌꯨꯝ ꯌꯧꯔꯕ ꯐꯥꯎꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯍꯧꯅ ꯂꯥꯎꯅ ꯀꯞꯂꯤ ꯆꯥꯎꯊꯣꯏꯁꯨ ꯑꯉꯥꯡ ꯀꯞꯂꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯆꯥꯎꯊꯣꯏ ꯊꯣꯏꯕꯤ ꯑꯃꯗꯤ ꯇꯣꯂꯦꯟꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯋꯥꯏ ꯄꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯏꯁ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯆꯐꯨ ꯑꯍꯤꯡꯕ ꯑꯃꯇ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯆꯐꯨ ꯑꯍꯤꯡꯕ ꯑꯃꯒ ꯑꯁꯦꯡꯕ ꯐꯤ ꯑꯉꯧꯕ ꯑꯃꯒ ꯂꯪ ꯑꯍꯤꯡꯕꯒ ꯄꯨꯊꯣꯔꯛꯇꯨꯅ ꯈꯥꯡꯉꯦꯟꯐꯟ ꯃꯄꯥꯗꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯁꯨ ꯑꯩ ꯂꯥ ꯃꯆꯦꯠ ꯑꯃꯇ ꯍꯦꯛꯂꯨꯈꯤꯒꯦ ꯂꯩꯔꯝꯃꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯨꯏꯁꯤꯡꯅ ꯀꯞꯂꯤ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡꯁꯨ ꯊꯦꯝꯕ ꯌꯥꯗ ꯀꯞꯅꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯨ ꯂꯥ ꯃꯆꯦꯠ ꯑꯃ ꯄꯣꯔꯛꯂꯒ ꯆꯐꯨ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯂꯥ ꯑꯗꯣ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯇꯣꯂꯦꯟ ꯑꯉꯥꯡ ꯑꯗꯨ ꯆꯐꯨ ꯑꯁꯤꯗ ꯍꯥꯞꯂꯛꯎꯅꯦ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟꯅ ꯑꯉꯥꯡ ꯑꯗꯣ ꯀꯤꯠ ꯂꯥꯎꯅ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯅꯝꯁꯤꯜꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨꯅ ꯃꯥꯒꯤ ꯈꯨꯗꯣꯝꯕꯤ ꯑꯗꯨꯗ ꯃꯌꯥꯅ ꯀꯛ ꯂꯥꯎꯅ ꯆꯤꯛꯂꯛꯏ ꯇꯣꯂꯦꯟ ꯏꯁ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯛꯏ ꯑꯗꯨꯒ ꯑꯉꯥꯡ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯑꯁꯤꯁꯨ ꯃꯌꯥꯒ ꯄꯥꯟꯕꯣꯏꯔꯦ ꯑꯉꯥꯡ ꯑꯗꯨꯅ ꯆꯐꯨ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯕꯗ ꯆꯥꯎꯊꯣꯏꯅ ꯑꯀꯟꯕ ꯂꯥꯏꯔꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯀꯥꯝꯁꯤꯜꯂꯤ ꯑꯁꯨꯝꯅ ꯂꯩꯋꯥ ꯁꯣꯟꯈꯤꯕ ꯑꯗꯨꯗꯒꯤꯗꯤ ꯉꯁꯥꯏ ꯃꯈꯩ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯀꯞꯂꯝꯕ ꯁꯣꯔꯦꯟ ꯑꯄꯨꯝꯕꯤ ꯑꯉꯥꯡ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯐꯝꯗꯨ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯐꯤ ꯑꯉꯧꯕ ꯑꯗꯨꯅ ꯑꯃꯨꯛ ꯆꯐꯨ ꯑꯗꯨꯗ ꯈꯨꯝꯖꯤꯜꯂꯒ ꯂꯪ ꯑꯍꯤꯡꯕ ꯑꯗꯨꯅ ꯄꯨꯟꯁꯤꯜꯂꯤ ꯑꯗꯨꯒ ꯆꯐꯨ ꯃꯈꯨꯝ ꯑꯗꯣ ꯈꯨꯝꯖꯤꯜꯂꯒ ꯊꯣꯏꯕꯤꯗ ꯄꯤꯈꯤ ꯑꯗꯨꯒ ꯍꯥꯏꯔꯤ
hai thoibi angang ngasigi masa si macet kaklaga potsem toba but pret sanaba yagani hai aduga karigumba nahakna akanba na ba layeng basing tawning labadi angang ge nawpham amadi aken bu khoidawado porau wa du tabada thoibina hoi phagani waja adudi ai amu hanjakrage hoi hallo asumna thoibi hankhre adubu mahaki thamoidadi ngasai tolena angang adubu laimaida thadakhiba adugi asauba amagasu loinakhi sauthoina tolenda amu wansillaga hai bungo nahakna kamdau seba asuk thingla kansidabu itumta hanba ngamdadroi oja gi sum leirage fare matau asumna sauthoina amaiba tamlakpasi sahi helaklei matam masidadi mahaksu phana phajana mahairei kauningba lai ama hekta kauduna sanabasu phana changkhon hairei thoibiga magasu adumak unakhidrei punna hairaba khanglaba dudadi sauthoigi manaktasu nungti numit khudingi chatrei marakta chatpadagi hena chatludrei nongmagi numitni kalengi nungsana yak launa haigalakli saksa tokpagisu kanna muntharakpa matangni phamungda hippasu omsaknarami masidagi hangchitsu khara langpa haiduna mangolda khudai ma thaduna hipthabada mangairi amaiba chauthoidu tolengida laklami adumna itha thajadana chauthoina lakpa aduta tolen adusu ngaihak tumge khalamba da kairi tolena oja kakhatpiro phida somda lengsinbiro asi haiduna mora ma thai matu chauthoina yareda nahaka wa mata sanage dana laklibani hoi oja nungsa maraksida lamsang lakpagi waramlani ai pungi sing lothuk charukhige hoini pungi sing du thaklati nungsagi maisada choktheram bai sasi tekhatkani chalu khara yamna hek puthoro gara amta thakke tolen imungda changkhituna pundagi ising ayingba do saisen amada pikthanna kanduna puthorakli amaiba chauthoy adu ising saisen adu lauraga gara singduna masum arara taba makhai haumna thakli saisen tangkhai ama thaklaga laimaida thammi aduga it launa thageklaga hairi saramba pumba ngamna hek mangkhi hai indri manung asi khanging hek ingida adu budi pungi sing hainaribani hoi oja pungi sing ayingba hainaribani asi hairaga sauthoige phorit choliba du taithoknaba phadi piri sauthoina yareda maraina kangjakhrani adu ojana aiga tanagadoriba wari asibu yom masida kanamta leitabra hoi oja kanasu leiti haibi oja masidagi nakjet leiduna sauthoina yenglaga khara tapna hairi aigi khwaidagi luba lairik ama lei madu parurabadi mi manghanba ngamba lairikni aina madu thoibigi mafamda nongma wari sakhi masidagi thoibina lairik adu huran khreinei lairik adugi maramda tolendi tasengna thoibina huran khiba lairik ado kawurabani adubu mahaki oja amaibana haujikta palakpa asida ningsinglaklei ngasidi mahak lairik adugi matik mayaisu khangninglaklei asomna amaiba tolena khoiningda wari lirambadagi sap lepkhrei sor sauna holaklaga ngangba horakli machimban thakha animak musilai maya krak chignabagi makhol tarakli ngasai mamangda amaiba tolena khoiningda wari liramdaida haikhiba adumak toraklei aduga khoiningda chadau khaijingi madu ubada khoiningna ingakna haima kainigi turosidi wari li khailirammaga oja kaidorogi oja asomna kaurambatagi ngasai amaiba tolena hairamba ado ningsing laktuna manakta leiriba tairen pungphai ado paikhatuna isingda lupsillaga oja hallo ai mihun sudreba asi hairaga ising aduda chup luplaga pangkanda kansali asomna tawbadagi tolendo ingtherakle aduga hairi hai yare nei bungo khoining karino masum khara khakkhiklau hairaga ai bo irujadore haiwani
ꯃꯃꯤꯡꯇꯤꯒꯤ ꯑꯣꯏꯅ ꯈꯤꯛꯀꯗꯕ ꯑꯣꯏꯔꯦ ꯀꯅꯥ ꯈꯪꯅꯤꯒꯦ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯀꯁꯨ ꯈꯤꯛꯆꯜꯂꯤ ꯅꯔꯣꯗꯥ ꯃꯥꯏꯕ ꯇꯣꯂꯦꯟꯅ ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯃꯤ ꯅꯪꯕꯣ ꯃꯁꯤꯗꯒꯤ ꯇꯔꯦꯟ ꯄꯨꯡꯐꯥꯏ ꯑꯗꯣ ꯂꯥꯇꯣꯟ ꯃꯊꯛꯇ ꯑꯃꯨꯛ ꯊꯝꯈ꯭ꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯃꯈꯥ ꯀꯝꯗꯧꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯥꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯃꯥꯒꯤ ꯑꯣꯖꯥ ꯆꯥꯎꯊꯣꯏꯗ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ ꯑꯗꯣ ꯑꯣꯖꯥ ꯊꯣꯏꯕꯤꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯀꯌꯥꯝ ꯃꯒꯨꯟ ꯂꯩꯕꯖꯥꯠꯅꯣ ꯑꯣꯖꯥ ꯍꯥꯏ ꯇꯣꯂꯦꯟ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯠꯇꯕꯒꯤ ꯃꯔꯝꯗ ꯁꯤꯖꯤꯟꯅꯕꯒꯤꯗꯤ ꯃꯥꯃꯨꯛ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯒꯗꯕꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯇꯨꯅ ꯃꯉꯣꯟꯗ ꯏꯔꯝꯕ ꯂꯥꯏꯔꯣꯟ ꯑꯗꯨ ꯄꯥꯔꯕ ꯃꯤꯗꯨꯗꯤ ꯁꯣꯏꯗꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯒꯗꯧꯔꯤꯕꯅꯤ ꯈꯨꯗꯛꯇꯨꯗ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯂꯥꯏꯃꯨ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯤ ꯑꯗꯨꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯐꯅ ꯈꯪ ꯍꯩ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯔꯕꯁꯨ ꯉꯥꯛꯊꯣꯛꯅꯕ ꯎꯄꯥꯏ ꯂꯩꯔꯣꯏ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯟꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯑꯍꯥꯡꯕ ꯂꯩꯃꯥꯏ ꯉꯥꯛꯇ ꯑꯣꯏꯒꯅꯤ ꯑꯍꯥꯡꯕ ꯂꯩꯃꯥꯏꯁꯤꯡꯒꯤ ꯃꯔꯝꯗꯤ ꯊꯣꯏꯕꯤꯗꯤ ꯈꯪꯗꯕꯅꯤ ꯅꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯣꯏꯕꯤꯗꯒꯤ ꯂꯧꯔꯒ ꯑꯍꯥꯡꯕ ꯂꯩꯃꯥꯏꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯏꯕꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯊꯤꯡꯉꯨ ꯃꯇꯧ ꯀꯔꯝꯅ ꯑꯍꯥꯡꯕ ꯂꯩꯃꯥꯏꯗꯨ ꯁꯤꯖꯤꯟꯅꯒꯅꯤ ꯑꯣꯖꯥ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯨꯟꯅ ꯃꯩ ꯊꯥꯔꯕꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯂꯥꯏꯃꯨ ꯑꯗꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯃꯍꯥꯛꯀꯤ ꯁꯩꯗꯥꯡꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯂꯦꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯃꯍꯥꯛꯄꯨ ꯂꯥꯏꯔꯤꯛ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒꯗꯤ ꯍꯥꯟꯅꯒꯤ ꯐꯠꯇꯕ ꯂꯥꯏꯔꯣꯟ ꯏꯔꯝꯕ ꯑꯗꯨ ꯃꯥꯡꯈꯤꯗꯨꯅ ꯁꯤꯗ ꯌꯥꯏꯒꯤ ꯂꯥꯏꯔꯣꯟ ꯑꯣꯏꯅ ꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯆꯦꯅꯥꯁꯤꯡ ꯑꯗꯨꯁꯨ ꯐꯠꯇꯕ ꯃꯤꯁꯤꯡꯕꯨ ꯃꯥꯡꯍꯟꯅꯕ ꯂꯥꯏꯔꯣꯟ ꯏꯔꯛꯀꯅꯤ ꯃꯁꯤꯒꯤ ꯂꯥꯏꯔꯣꯟ ꯑꯁꯤꯅ ꯃꯤ ꯑꯃꯒꯤ ꯃꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯣꯜꯂꯕꯗꯤ ꯃꯍꯥꯛꯅ ꯄꯥꯜꯂꯤꯕ ꯃꯤ ꯑꯗꯨ ꯃꯔꯣꯜ ꯊꯣꯛꯍꯟꯗꯕ ꯃꯈꯣꯡ ꯃꯈꯨꯠ ꯆꯤꯡꯍꯟꯕ ꯐꯥꯎꯕ ꯉꯝꯂꯤꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯤ ꯊꯣꯏꯕꯤꯗꯤ ꯈꯪꯈꯤꯗꯕꯅꯤ ꯑꯗꯣ ꯑꯣꯖꯥ ꯂꯥꯏꯔꯤꯛ ꯃꯄꯨꯝꯗꯨ ꯃꯩ ꯊꯥꯕꯗ ꯑꯐꯕ ꯂꯩꯋꯥ ꯏꯔꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯂꯥꯏꯔꯤꯛꯇꯨꯗꯕꯨ ꯀꯗꯥꯏꯗꯒꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯑꯃꯨꯛ ꯏꯔꯛꯀꯗꯣꯏꯁꯤꯕꯣ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯐꯅ ꯁꯤꯡꯅꯅꯕ ꯇꯥꯛꯂꯕꯁꯨ ꯒꯙꯥ ꯁꯨꯝ ꯆꯨꯁꯤꯜꯂꯛꯏꯅꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯔꯦꯗꯅ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯚꯥꯞ ꯇꯥꯔꯅꯤ ꯍꯥꯏ ꯑꯗꯨꯒꯅꯦ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯥꯡꯈꯤꯕꯗꯒꯤ ꯑꯩꯅ ꯍꯥꯏꯐꯦꯠ ꯊꯣꯏꯕꯤꯗ ꯎꯕ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯍꯪꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯈꯤ ꯃꯁꯤꯗꯒꯤ ꯑꯩꯅꯁꯨ ꯃꯍꯥꯛꯅ ꯂꯧꯔꯦ ꯍꯥꯏꯕꯁꯤ ꯐꯥꯕ ꯉꯝꯂꯦ ꯑꯗꯨꯅ ꯑꯗꯨꯃꯛ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯑꯗꯨꯕꯨꯅꯦ ꯃꯍꯥꯛꯇꯤ ꯀꯔꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯈꯜ ꯃꯈꯜꯒꯤ ꯐꯠꯇꯕ ꯁꯥꯔꯣꯏ ꯀꯌꯥ ꯊꯥꯖꯤꯜꯂꯛꯇꯨꯅ ꯅꯪꯒꯤ ꯑꯣꯖꯥꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤꯅꯦ ꯅꯪꯒꯤ ꯑꯣꯖꯥꯗꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯕꯅ ꯄꯥꯡꯒꯜ ꯍꯜꯂꯕꯅꯤꯅ ꯃꯥꯌꯣꯛꯅꯕ ꯈꯔ ꯋꯥꯔꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏ ꯑꯗꯨꯅ ꯅꯪꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯐꯪꯅꯅꯕ ꯍꯣꯠꯅꯔꯛꯎꯀꯣ ꯑꯣꯖꯥ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯑꯣꯖꯥꯗ ꯇꯧꯕ ꯌꯥꯄꯣꯟꯇꯦꯗ ꯑꯣꯖꯥꯗ ꯀꯩꯁꯨ ꯁꯣꯛꯂꯣꯏ ꯑꯩ ꯇꯧꯒꯦ ꯍꯥꯏ ꯑꯗꯨ ꯌꯥꯗꯦ ꯅꯍꯥꯛꯅ ꯐꯅ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯗꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀ ꯄꯥꯟꯅꯕꯗꯤ ꯈꯔ ꯅꯣꯞꯈꯤꯅꯤꯀꯣ ꯑꯗꯨꯅ ꯑꯩꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕꯅ ꯐꯒꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯐꯪꯂꯕꯗꯤ ꯅꯍꯥꯛꯅ ꯃꯥꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯣꯂꯦꯟꯁꯨ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯃꯄꯨꯡ ꯐꯥꯅ ꯍꯩꯅꯅꯕ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗ ꯆꯥꯕ ꯊꯛꯄ ꯆꯪꯗꯅ ꯍꯣꯠꯅꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯣꯖꯥ ꯆꯥꯎꯊꯣꯏ ꯑꯗꯣ ꯇꯨꯝꯕꯗ ꯃꯪꯂꯥꯛꯅꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯂꯤ ꯃꯥꯒꯤ ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯇꯣꯂꯦꯟ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯊꯣꯏꯕꯤꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯅ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯊꯦꯛꯄ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯊꯣꯏꯕꯤꯒꯤ ꯃꯊꯛꯇꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯔꯣꯏꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯂꯥꯟꯗꯥꯕ ꯍꯧꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯂꯥꯏ ꯈꯨꯗꯤꯡꯃꯛ ꯊꯣꯏꯕꯤꯅ ꯃꯥꯏꯊꯤꯕ ꯄꯤꯔꯛꯈꯤ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯑꯩꯅ ꯃꯤꯒꯤ ꯁꯥꯔꯦꯟ ꯆꯟꯕ ꯑꯃ ꯆꯠꯂꯨꯔꯒ
ꯊꯦꯡꯂꯤ ꯍꯥꯏꯗꯅ ꯄꯔꯞ ꯍꯜꯂꯛꯄꯗ ꯑꯩ ꯈꯣꯏꯅꯤꯡ ꯅꯪꯕꯨ ꯁꯣꯔꯦꯟꯅ ꯄꯨꯝꯕꯤ ꯃꯌꯥꯝꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯅꯪꯉꯣꯟꯗ ꯂꯥꯏ ꯇꯤꯟꯅ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏꯗꯕ ꯁꯛꯇꯤ ꯈꯔ ꯆꯦꯜꯂꯤ ꯑꯗꯨꯅꯅꯤ ꯅꯪꯅ ꯅꯨꯃꯤꯠꯇꯨꯗ ꯂꯥꯏꯁꯤꯡꯒ ꯃꯥꯌꯣꯛꯅꯕꯗ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯤꯕꯗꯨ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯇꯤꯟꯕꯣꯡ ꯑꯣꯗꯨꯅ ꯁꯤꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯁꯛꯇꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯊꯥꯔꯛꯄ ꯂꯥꯏꯃꯨ ꯑꯃꯅ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯑꯩꯒꯤ ꯏꯁꯥꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯑꯩ ꯌꯣꯡ ꯑꯣꯜꯂꯦ ꯍꯥꯏꯔꯤꯕꯗꯨ ꯅꯨꯃꯤꯠ ꯃꯁꯛ ꯎꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯂꯥꯏꯃꯨ ꯑꯗꯨꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯩ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯃꯥꯅ ꯄꯥꯛ ꯂꯥꯛꯆꯕ ꯉꯝꯗꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯈꯣꯏꯅꯤꯡꯅ ꯏꯁ ꯑꯣꯖꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯑꯩꯗꯤ ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯏꯅꯦ ꯑꯣꯖꯥꯁꯤ ꯅꯨꯃꯤꯗꯥꯡ ꯌꯣꯡ ꯑꯣꯜꯂꯦ ꯈꯟꯗꯅ ꯇꯥꯟꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯟꯅꯔꯤꯗꯨ ꯂꯥꯏꯃꯨ ꯑꯣꯏꯔꯝꯂꯕ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯃꯝ ꯃꯊꯦꯡꯗ ꯃꯤ ꯁꯣꯛꯄ ꯌꯥꯏ ꯃꯤ ꯁꯣꯛꯇ꯭ꯔꯤꯉꯩꯗ ꯅꯪꯅ ꯊꯣꯏꯕꯤꯒꯤ ꯌꯨꯝ ꯊꯤꯔꯒ ꯑꯊꯨꯕꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯔꯛꯅꯕ ꯍꯣꯠꯅꯧ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯇꯥꯛꯂꯤ ꯃꯗꯨꯗ ꯈꯣꯏꯅꯤꯡꯅ ꯑꯗꯨ ꯑꯣꯖꯥ ꯃꯥꯏꯕ ꯃꯥꯒꯤ ꯂꯩꯐꯝꯗꯤ ꯆꯨꯝꯃꯤꯅ ꯍꯧꯖꯤꯛꯄꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯔꯝꯒꯗꯕ ꯃꯥꯜꯂꯤ ꯄꯨꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯗꯨ ꯑꯣꯏꯅ ꯏꯔꯒ ꯄꯤꯔꯒꯦꯀꯣ ꯃꯁꯤꯗꯒꯤ ꯈꯣꯏꯅꯤꯡꯅ ꯆꯦ ꯀꯣꯂꯣꯝ ꯄꯤꯔꯤ ꯃꯗꯨꯗ ꯇꯣꯂꯦꯅ ꯊꯣꯏꯕꯤꯒꯤ ꯂꯩꯐꯝ ꯑꯃꯗꯤ ꯌꯨꯝꯅꯥꯛꯅꯆꯤꯡꯕ ꯏꯔꯤ ꯈꯣꯏꯅꯤꯡ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏ ꯑꯗꯣ ꯃꯝꯗ꯭ꯔꯤꯉꯩꯗ ꯌꯧꯒꯗꯕꯅꯤ ꯅꯍꯥꯛꯅ ꯊꯦꯡꯗꯔꯤꯕ ꯃꯈꯩ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯤꯜꯂꯨꯀꯣ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯌꯦꯟꯗ꯭ꯔꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡꯗꯨ ꯃꯥꯏꯃꯨꯕꯤꯒ ꯂꯣꯏꯅꯗꯨꯅ ꯃꯇꯝ ꯀꯌꯥ ꯀꯨꯏꯅ ꯑꯁꯨꯝ ꯍꯤꯡꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯇꯩꯃ ꯊꯣꯛꯄ ꯊꯣꯏꯕꯤꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯦꯟꯖꯤꯜꯂꯛꯂꯤ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯅꯤꯡꯉꯤ ꯑꯗꯨꯕꯨ ꯈꯣꯏꯅꯤꯡꯒ ꯎꯅꯕ ꯇꯥꯟꯖꯥ ꯑꯃ ꯏꯐꯪ ꯐꯪꯗꯦ ꯅꯨꯡꯊꯤꯜ ꯄꯨꯕꯣꯞ ꯑꯁꯤꯗ ꯈꯣꯏꯅꯤꯡꯅ ꯈꯣꯏꯖꯩ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯈꯤꯕ ꯑꯗꯣ ꯊꯣꯡ ꯃꯔꯨꯝꯗꯒꯤ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯈꯣꯏꯅꯤꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯆꯥꯎꯈ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯌꯧꯗꯨꯅ ꯈꯣꯏ ꯊꯥꯔꯤ ꯉꯥ ꯑꯃꯠꯇ ꯐꯥꯎꯕ ꯂꯛꯂꯝꯗꯦ ꯃꯍꯥꯛꯅ ꯑꯃꯨꯛ ꯈꯜꯂꯤ ꯑꯩꯁ ꯑꯩꯅ ꯉꯥ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯁꯤꯗꯤ ꯉꯥ ꯍꯥꯞꯅꯕ ꯀꯔꯤꯒꯨꯝꯕ ꯄꯥꯇ꯭ꯔ ꯑꯃꯠꯇ ꯐꯥꯎꯕ ꯄꯨꯔꯛꯇꯦꯅ ꯀꯝꯗꯧꯅꯤ ꯌꯨꯝ ꯆꯪꯂꯨꯕꯁꯨ ꯇꯜꯂꯦ ꯀꯥꯟꯅꯄꯣꯟꯇꯦ ꯃꯁꯤꯗꯤ ꯃꯥꯏꯃꯨꯕꯤꯕꯨ ꯍꯦꯛꯇ ꯀꯧꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯅꯛꯄꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯒ ꯂꯩꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯥꯏꯃꯨꯕꯤ ꯍꯥꯏꯅ ꯀꯧꯔꯛꯏ ꯃꯥꯏꯃꯨꯕꯤ ꯑꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯈꯣꯏꯅꯤꯡꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯦꯛ ꯀꯧꯔꯛꯄ ꯁꯤꯗꯤꯕ ꯄꯥꯈꯣꯟ ꯁꯤꯔꯝꯗꯥꯏꯗ ꯉꯥꯛꯇꯅꯤ ꯀꯔꯤ ꯍꯥꯏꯗꯨꯅꯣ ꯁꯠ ꯍꯥꯏꯔꯛꯑꯣ ꯈꯣꯏꯅꯤꯡꯅ ꯃꯌꯥꯗꯨ ꯏꯍꯤ ꯍꯤꯒꯠꯂꯒ ꯈꯨꯝꯃꯤ ꯑꯗꯨ ꯈꯪꯂꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯑꯇꯩ ꯅꯠꯇꯦ ꯑꯩꯅꯦ ꯆꯪꯒ ꯐꯔꯛ ꯇꯥꯔ ꯇꯧꯕꯅꯦꯕ ꯁꯦ ꯈꯣꯏꯁꯦ ꯊꯥꯖꯤꯜꯂꯨꯔꯦ ꯑꯗꯣ ꯅꯪ ꯑꯩꯈꯣꯏꯗꯒꯤ ꯕꯥꯇꯤꯜ ꯃꯆꯥ ꯑꯝꯇ ꯄꯨꯊꯣꯔꯛꯎꯗꯅ ꯑꯣ ꯃꯤ ꯋꯥꯟꯊꯍꯜꯂꯒꯦ ꯍꯥꯏꯔꯤꯔꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯈꯣꯏꯅꯤꯡꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ ꯈꯨꯝꯂꯛꯏ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯗꯤ ꯁꯨꯝꯗꯧꯔꯣ ꯃꯤ ꯌꯦꯡꯂꯒꯅꯦ ꯕꯥꯇꯤꯜꯗꯣ ꯊꯝꯂꯒ ꯄꯨꯔꯛꯑꯣ ꯃꯤ ꯍꯦꯛ ꯂꯩꯇ꯭ꯔꯀꯥꯟꯗꯅꯦ ꯑꯃꯨꯛ ꯍꯦꯛ ꯄꯨꯔꯛꯑꯣ ꯑꯣꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯇꯥꯅꯤꯡꯗꯦ ꯍꯣꯔꯦꯟ ꯋꯥꯟꯊꯔꯗꯤꯅꯦ ꯑꯩꯉꯣꯟꯗꯒ ꯇꯥꯟꯅꯔꯛꯄ ꯌꯥꯔꯣꯏꯀꯣ ꯍꯣꯏꯕ ꯆꯠꯂꯣꯕ ꯃꯁꯤꯗꯒꯤ ꯃꯥꯏꯃꯨꯕꯤꯗꯨ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯈꯣꯏꯅꯤꯡꯒꯤ ꯌꯦꯅꯈꯥꯗ ꯐꯥꯎꯗꯣꯛꯇꯨꯅ ꯆꯥꯒꯤ ꯕꯥꯇꯤꯜ ꯃꯆꯥꯗꯨ ꯄꯥꯏꯔꯒ ꯂꯥꯛꯄꯗ ꯁꯨꯃꯥꯡ ꯃꯆꯤ ꯑꯃꯗ ꯐꯤ ꯐꯧꯔꯒ ꯂꯩꯔꯤꯕ ꯊꯣꯏꯕꯤꯅ ꯎꯈꯤꯔꯝꯃꯤ ꯊꯣꯏꯕꯤ ꯃꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯏ ꯑꯗꯨꯕꯨ ꯐꯅ ꯂꯥꯏ ꯁꯥꯟꯅꯔꯕꯁꯨ ꯃꯥꯏꯃꯨꯕꯤꯗꯤ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤꯗꯦ ꯃꯥꯏꯃꯨꯕꯤ ꯈꯣꯏꯅꯤꯡꯒꯤ ꯊꯣꯡꯒꯥꯜ ꯂꯥꯟꯊꯣꯔꯛꯄꯒ ꯈꯣꯏꯅꯤꯡꯒꯤ ꯋꯥ ꯑꯗꯨ ꯏꯟꯗꯨꯅ ꯕꯥꯇꯤꯜ ꯑꯗꯨ ꯄꯥꯏꯔꯒ ꯅꯨꯡꯁꯤꯠꯇꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯀꯟꯅ ꯆꯦꯜꯂꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯄꯥꯏꯈꯤꯕ ꯎꯔꯕꯁꯨ ꯌꯥꯡꯃꯟꯈꯤꯕꯅ ꯀꯔꯤꯅꯣ ꯄꯥꯔꯤꯕꯗꯨ ꯁꯦꯡꯅ ꯎꯍꯧꯈꯤꯗꯦ ꯃꯥꯏꯃꯨꯕꯤ ꯌꯥꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯈꯣꯏꯅꯤꯡꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕ ꯐꯥꯎꯕ ꯃꯁꯥ ꯑꯗꯣ ꯃꯇꯣꯝꯇ ꯐꯥꯕ ꯉꯝꯗꯗꯨꯅ ꯕꯥꯇꯤꯜ ꯑꯗꯨꯒ ꯄꯨꯂꯞ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯄꯥꯏꯊꯔꯤ ꯈꯣꯏꯅꯤꯡꯁꯨ ꯃꯣꯟꯗꯥ ꯑꯃꯗ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯖꯝ ꯂꯥꯎꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯥꯏꯃꯨꯕꯤ ꯕꯥꯇꯤꯜ ꯑꯗꯨ ꯄꯥꯏꯔꯒ ꯀꯥꯈꯠꯂꯛꯂꯒ ꯈꯣꯏꯅꯤꯡꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯃꯗꯨꯗ ꯈꯣꯏꯅꯤꯡꯅ ꯃꯥꯏꯃꯨꯕꯤ ꯏꯕꯦꯝꯃ ꯅꯁꯛꯇꯨ ꯌꯦꯡꯕ ꯉꯝꯗꯈꯩ ꯊꯤꯔꯦ ꯈꯪꯂꯕꯅꯤ
ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯨꯁꯨ ꯈꯤꯇꯪꯗꯁꯨ ꯐꯖꯍꯜꯂꯨ ꯀꯩꯅꯣ ꯅꯪꯗꯤ ꯀꯔꯥꯏꯗꯒꯤ ꯑꯝꯇ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯦꯅꯦ ꯍꯥꯍꯥꯏꯌꯣ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯃꯇꯟꯗꯤ ꯇꯜꯂꯒ ꯅꯪ ꯑꯃꯨꯛ ꯇꯟꯕꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯈꯤꯒꯗꯒꯦ ꯃꯆꯤꯟ ꯁꯦꯡꯕꯒꯤ ꯏꯁꯤꯡ ꯐꯥꯎꯕ ꯁꯣꯛꯄ ꯇꯜꯂꯤꯕ ꯅꯪꯅꯁꯨ ꯍꯩꯖ ꯁꯥꯔꯤꯌꯦ ꯈꯣꯏꯅꯤꯡꯗꯨ ꯈꯨꯝꯐꯝ ꯂꯩꯇꯦ ꯏꯌꯥ ꯏꯌꯥ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯗꯤ ꯅꯥꯇꯩ ꯆꯥꯗꯦ ꯋꯥ ꯂꯣꯏꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯤꯉꯩ ꯑꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯅꯥꯃꯩꯔꯥꯛꯄꯝꯒꯤ ꯈꯣꯏꯅꯤꯡ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯊꯥꯔꯛꯄ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯅꯥꯃꯩꯔꯥꯛꯄꯝꯒꯤ ꯈꯣꯏꯅꯤꯡꯅ ꯃꯐꯝ ꯑꯁꯤꯗꯤ ꯆꯨꯝꯂꯗꯅ ꯑꯁꯤ ꯈꯜꯂꯒ ꯈꯣꯏꯅꯤꯡ ꯑꯗꯣ ꯂꯦꯞꯄ ꯂꯩꯇ ꯆꯪꯁꯤꯜꯂꯛꯄꯅ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯋꯥꯡꯃꯗ ꯐꯝꯂꯤꯕ ꯌꯥꯟꯖꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡꯗꯣ ꯎꯔꯤ ꯌꯥꯟꯖꯦꯝꯕꯒꯤ ꯈꯣꯏꯅꯤꯡꯁꯨ ꯅꯥꯃꯩꯔꯥꯛꯄꯝꯒꯤ ꯈꯣꯏꯅꯤꯡꯕꯨ ꯎꯔꯤ ꯃꯁꯤꯗꯒꯤ ꯃꯥꯏꯃꯨꯕꯤꯗ ꯇꯞꯅ ꯍꯥꯏꯔꯤ ꯃꯥꯏꯃꯨꯕꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯀꯧꯔꯛꯑꯒꯦ ꯃꯁꯤꯗꯒꯤ ꯃꯥꯏꯃꯨꯕꯤ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ ꯅꯥꯃꯩꯔꯥꯛꯄꯝꯒꯤ ꯈꯣꯏꯅꯤꯡꯅ ꯈꯜꯂꯤ ꯀꯔꯝꯅꯅꯣꯅꯦ ꯑꯩꯅ ꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯍꯪꯗꯣꯔꯤꯕꯁꯤꯕꯣ ꯊꯣꯏꯕꯤꯗꯨꯒ ꯑꯩꯒ ꯐꯣꯡꯅ ꯎꯅꯕꯁꯨ ꯌꯥꯔꯣꯏ ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯂꯥꯛꯄꯅꯤꯅ ꯑꯗꯨꯗꯤ ꯑꯩꯁꯤ ꯂꯩꯔꯦ ꯂꯩꯔꯦ ꯃꯐꯝꯁꯤꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯕ ꯌꯥꯒꯗ꯭ꯔꯅꯦ ꯁꯤꯕꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯊꯣꯛꯑ ꯍꯥꯏꯗꯨꯅꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯈꯣꯏ ꯆꯨꯞꯇꯨꯅ ꯂꯩꯔꯤꯕ ꯌꯥꯟꯖꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ ꯃꯗꯨꯗ ꯌꯥꯟꯖꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡꯅ ꯑꯩꯉꯣꯟꯗꯔꯣ ꯍꯪꯉꯤꯗꯨꯕꯣ ꯌꯥꯏ ꯍꯪꯕꯤꯌꯨ ꯍꯪꯕꯤꯌꯨ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ ꯁꯣꯝ ꯈꯛꯇꯅꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯩꯔꯤꯕ ꯉꯥꯁꯤꯡꯁꯤꯗ ꯅꯠꯇꯤꯌꯦ ꯍꯪꯖꯔꯤꯁꯦ ꯃꯗꯨꯗ ꯌꯥꯟꯖꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡꯅ ꯇꯞꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯁꯛꯇꯥꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯋꯥꯉꯥꯡ ꯁꯉꯥꯡꯅꯦ ꯀꯩꯅꯦ ꯆꯦꯡꯁꯥꯏꯕꯝꯁꯤ ꯀꯥꯏꯅꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯪꯒꯗꯕꯅꯣ ꯏꯕꯨꯡꯉꯣ ꯈꯨꯠ ꯁꯥꯁꯤ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯤꯗ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣꯅꯦ ꯅꯥꯃꯩꯔꯥꯛꯄꯝꯒꯤ ꯈꯣꯏꯅꯤꯡꯅ ꯑꯃꯨꯛ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯆꯍꯤꯗꯤ ꯂꯦꯡꯒꯥꯕꯨ ꯃꯥꯜꯂꯤꯅꯦ ꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ ꯌꯥꯟꯖꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡꯅ ꯑꯃꯨꯛ ꯑꯩꯒꯤꯕꯨꯗꯤ ꯈꯣꯏꯅꯤꯡ ꯀꯧꯋꯦ ꯅꯪꯒꯤꯗꯤ ꯅꯥꯃꯩꯔꯥꯛꯄꯝꯒꯤ ꯈꯣꯏꯅꯤꯡꯅ ꯑꯩꯒꯤꯁꯨ ꯈꯣꯏꯅꯤꯡ ꯃꯁꯤ ꯇꯥꯔꯨꯕꯗꯒꯤ ꯌꯥꯟꯖꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡ ꯑꯗꯣ ꯃꯉꯣꯟꯗ ꯎꯁꯤꯠꯇꯕ ꯑꯣꯏꯅ ꯊꯣꯛꯇꯨꯅ ꯉꯁꯥꯏꯗꯒꯤ ꯈꯔꯒ ꯁꯥꯎꯅꯤꯡꯕꯒ ꯄꯨꯂꯞ ꯐꯨꯗꯣꯔꯛꯑꯒ ꯍꯥꯏꯔꯛꯏ ꯃꯤꯒꯤ ꯂꯩꯀꯥꯏꯁꯤꯗ ꯂꯥꯛꯂꯒ ꯅꯪꯒꯤꯁꯤ ꯃꯤ ꯀꯔꯦꯝꯅꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯥ ꯉꯁꯤꯅꯦ ꯆꯟꯗꯋꯥ ꯎꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯣ ꯅꯥꯃꯩꯔꯥꯛꯄꯝ ꯈꯣꯏꯅꯤꯡꯗ ꯐꯨꯔꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯛꯂꯤ ꯋꯥꯔꯤ ꯑꯁꯤꯒꯤ 12 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯞꯊꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ